ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯌꯦꯡꯉꯨꯔꯒ ꯊꯣꯔꯛꯑꯦ ꯔꯤꯖꯜ ꯂꯣꯏ ꯎꯔꯦ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯥꯏꯁꯦ ꯑꯩꯈꯣꯏ OT ꯇꯧꯁꯦꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯌꯦꯡꯕꯅꯦ ꯁꯤꯗ ꯗꯣꯛꯇꯔꯅ OT ꯇꯧꯗ꯭ꯔꯁꯨ ꯌꯥꯅꯤ OT ꯇꯧꯕꯩ ꯃꯊꯧ ꯇꯥꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯗꯣꯛꯇꯔ ꯆꯪꯉꯨꯔꯒ ꯌꯥꯝ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏꯅꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯨꯛꯕꯥꯡ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯃꯨꯛꯕꯥꯡ ꯅꯠꯇꯦ ꯁꯨꯝ ꯆꯥꯛ ꯆꯥꯕꯅꯤ ꯁꯨꯝ ꯆꯥꯛ ꯆꯥꯕ꯭ꯔꯥ ꯑꯗꯨꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯨꯝ ꯗꯣꯛꯇꯔꯗ ꯆꯠꯂꯨꯕꯒꯤ ꯌꯦꯡꯉꯨꯕꯒꯤ ꯔꯤꯖꯜ ꯑꯗꯨ ꯑꯗꯥ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯇꯥꯗꯅ ꯃꯄꯨꯒ ꯂꯣꯏ ꯀꯣꯛꯆꯠꯈ꯭ꯔꯦ ꯀꯣꯛꯅꯦꯀꯣ ꯆꯥꯛꯁꯦ ꯑꯩꯒꯤꯅ ꯌꯥꯝꯃꯤꯔ ꯁꯤꯗ ꯁꯤꯅ ꯃꯩꯇꯩꯒꯤ ꯀꯩꯅꯣꯗꯒꯤ ꯀꯤꯆꯟꯗꯒꯤ ꯉꯥ ꯊꯣꯡꯕ ꯉꯥ ꯇꯥꯎꯕ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯅ ꯑꯣꯛꯀ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯅꯥꯒꯥꯒꯤ ꯀꯤꯆꯟꯗꯒꯤ ꯑꯗꯨꯝ ꯆꯥꯁꯜꯂꯒꯦ ꯋꯥꯔꯤ ꯁꯥꯅ ꯑꯗꯨꯝ ꯆꯥꯔꯁꯦ ꯁꯦ ꯑꯩꯈꯣꯏ ꯂꯥꯛꯃꯤꯒꯤꯗꯣ ꯇꯦꯁ ꯇꯧꯕ ꯔꯤꯖꯜꯇꯣ ꯉꯁꯥꯏ ꯂꯧꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯉꯨꯔꯦꯕꯀꯣ ꯑꯗ ꯌꯨꯝꯗꯩꯗꯤ OT ꯇꯧꯁꯦꯅ ꯍꯥꯏꯔꯛꯄꯒꯤ ꯁꯤꯗ ꯑꯝꯇꯪ ꯌꯦꯡꯉꯨꯈꯤꯁꯦꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗ ꯇꯦꯁꯁꯤꯗꯁꯨ ꯇꯦꯁ ꯈꯔ ꯇꯧꯔꯦ ꯈꯔ ꯅꯠꯇꯦꯗ ꯌꯥꯝ ꯇꯧꯏ ꯑꯗꯨꯒ ꯑꯗꯨ ꯇꯦꯁꯁꯤꯡꯗꯣ ꯇꯧꯔꯕ ꯃꯇꯨꯡꯗꯉꯁꯥꯏ ꯗꯣꯛꯇꯔꯗꯨꯅ OT ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯁꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯑꯗꯨꯗꯨꯅ ꯍꯥꯏꯔꯛꯑꯦ ꯄꯣꯝꯕꯁꯦ ꯍꯟꯊꯍꯟꯕꯒꯤ ꯄꯨꯔꯥ ꯃꯥꯡꯍꯟꯈꯤꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯈꯔꯗꯤ ꯑꯗꯨꯝ ꯄꯣꯝꯃꯅꯤ ꯑꯗꯣ ꯅꯦꯛꯁ ꯌꯔꯗ ꯆꯦꯛ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯍꯌꯦꯡ ꯍꯜꯂꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯕ ꯍꯧꯔꯅꯤ ꯑꯃꯨꯛ ꯍꯥꯎꯏ ꯃꯣꯏꯒꯤ ꯑꯣꯛꯀ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕ ꯗꯣꯛꯇꯔꯁꯤꯒꯤ ꯃꯃꯤꯡ ꯅꯤꯂꯛꯁꯤ ꯇꯦꯀꯥ ꯀꯧꯋꯦ ꯃꯌꯥꯝꯅ ꯁꯨꯝ ꯀꯃꯦꯟꯗ ꯍꯪꯕꯤꯔꯛꯄꯗꯣ ꯑꯁ ꯆꯥꯛ ꯂꯥꯝꯕꯩꯔ ꯀꯩꯅꯣ ꯋꯥ ꯉꯥꯡꯕ ꯀꯥꯎꯔꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯅꯥꯒꯥ ꯀꯤꯆꯟꯒꯤ ꯀꯩꯅꯣꯁꯦ ꯑꯣꯛꯁꯦ ꯌꯨꯝ ꯆꯠꯅꯤꯡꯃꯟꯕꯒꯤ ꯇꯤꯀꯦꯠꯇꯣ ꯍꯌꯦꯡꯒꯤ ꯑꯗꯨꯝ ꯀꯛꯑꯦꯕꯀꯣ ꯑꯗꯣ ꯑꯉꯟꯕꯩꯗꯤ ꯐꯪꯗ꯭ꯔꯦ ꯄꯨꯡ 4ꯒꯤ ꯐꯪ ꯍꯥꯎꯇ꯭ꯔꯦ ꯃꯣꯔꯣꯛꯇꯤ ꯇꯧꯔꯦ ꯍꯞꯇꯥ ꯑꯃꯇꯪ ꯂꯩꯕꯁꯤꯗ ꯍꯣꯝ ꯁꯤꯛꯀ ꯇꯧꯔꯛꯑꯦ ꯌꯨꯝ ꯆꯠꯅꯤꯡꯕꯅ ꯍꯥꯎꯇꯦ ꯃꯣꯏ ꯁꯣꯏꯕꯨꯝꯁꯦ ꯁꯨꯃꯥꯏꯅ ꯄꯨꯟ ꯄꯨꯟꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯁꯣꯏꯕꯨꯝꯕꯨ ꯁꯨꯃꯥꯏꯅ ꯍꯥꯞꯄꯗꯤ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯐꯖꯩ ꯃꯣꯔꯣꯛ ꯂꯩꯍꯧꯗ꯭ꯔꯕ ꯈꯪꯗꯦ ꯑꯩꯅ ꯑꯃꯨꯛ ꯆꯥꯗꯕꯩꯔꯥ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯂꯥꯛꯄꯗꯒꯤ ꯍꯞꯇꯥ ꯑꯃ ꯐꯥꯔꯕꯅꯦꯕ ꯕꯣꯝꯕ꯭ꯂꯥꯁꯦ ꯊꯥꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇ ꯋꯥꯅꯤ ꯉꯁꯤꯅ ꯈꯔ ꯂꯜꯂꯦ ꯃꯌꯥꯡꯁꯤꯡꯁꯦ ꯐꯖꯅ ꯍꯔꯥꯎꯔꯦ ꯑꯣꯛꯁꯨ ꯃꯣꯔꯣꯛ ꯆꯥꯏ ꯉꯥ ꯑꯃꯨꯛ ꯆꯥꯒꯦ ꯕꯣꯝꯕ꯭ꯂꯥ ꯈꯨꯊꯥꯗꯤ ꯑꯩꯈꯣꯏꯔꯣꯝ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯤ ꯃꯣꯏ ꯕꯣꯝꯕ꯭ꯂꯥꯅꯦꯅ ꯁꯥꯊꯤ ꯃꯈꯣꯟꯒꯁꯦ ꯍꯥ ꯀꯩꯀꯩ ꯕꯣꯝ ꯑꯃ ꯌꯥꯎꯋꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥꯗꯒ ꯂꯥꯏꯌꯦꯡ ꯁꯠ ꯌꯥꯝ ꯅꯠꯇꯦꯀꯣ ꯃꯁꯥ ꯁꯣꯟꯕꯒ ꯃꯤ ꯌꯥꯎꯔꯗꯤ ꯈꯪ ꯁꯤꯅꯤ BP ꯂꯩꯕꯒ ꯌꯥꯎꯔꯗꯤ
Có chơi đây thôi là xin đầu đã chăn đi chập đi nặng hay lệ vào khơi là làm gì nữa좀 nhiều thì sao là nói đâu nha loại này thuốc gì nè loại này thuốc này lục pam từng lim lupa terapi yang saya mau aduh mau yang itu biar à gì tara sapi candi udah ini tuh aduh berapa mau sini cái nóng tôi à cả đi ra hết 나가지 못하면 싸마 bằng từ tuổi là ra đồng đi làm sao mà 나가 lên kia nên mới thăm gì Manipur kia naga nete naga lên kia naga sai dokter nó kém tàu tre nó gì problem cái tre cuma anak hai con nó không harau được phần gì ra rồi nè tôi nhìn được bạn phải trả đâu ô thì đâu ra đi đúng yam rồi anh đi mẹ đi sang nhà hai bạn đâu phải đâu mà tháo lên mà lại bốc phở hai từ ra cái hai từ nó thì khác đấy cái số tàu rồi đi hai đi đấy lại bốc phở hai tầm nữa bạn nó sẽ bổ một chút nồng đến ngoài thì làm bố mấy tiền được bổ thôi bây giờ số tôm này nên ngoài rồi ngoài cái số bây giờ chú ấy ra cái nó lên tầm này là hay xem những người khác cô mà gần tàu vậy mà cái chili cái gì đó có thì tàu đeo rồi hay gì ngáo nha rồi अच्छा còn Nam hay gì nào một lọc sạch đi vì sao thì sao sai à nhưng mà dia mà hi uk mà hi cái gì này đi xa hơn là tiêu ạ rồi chúng mày này vậy thì tôi nghĩ là cái điều mà cái phần mắm gì đi bạn đấy đây mắm gì em phải biết điều này có ý đi ở giờ phần này đi cái thơ này mẹ em zoom đi nó tới nó phân gì gì 쌤 이거 그냥 아직 hầu yêu này 없어요 không sẽ lấy 자, 밥 먹는 그런 게 되지. sáng thôi là zoom chặt đinh bên này là khả năng thay được nhỉ cái này mà mang nó thằng là chơi được máy ăn tương được mình apa lang đó zoom chặt được bây hấp tạm mà cái gì quái cái máy tiền mà đeo để cái điều cũng khá quỳ để mà cái máy này nhắm tụi chặt đinh mà đeo gì
ꯍꯣꯏ ꯀꯨꯏꯁꯜꯂꯛꯑꯒꯕꯨꯗꯤ ꯌꯨꯝ ꯆꯠꯅꯤꯡꯕ ꯌꯥꯎꯏꯀꯣ ꯌꯥꯝ ꯊꯨꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯨꯅ ꯍꯥꯏꯇꯥꯔꯦ ꯍꯟꯅꯤꯡꯕꯗꯤ ꯌꯥꯎꯗꯦ ꯉꯁꯥꯏ ꯑꯌꯨꯛꯇꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯕꯗꯣ ꯑꯝꯇ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯇꯩ ꯃꯇꯝꯗ ꯃꯄꯥꯟ ꯂꯝ ꯆꯠꯄꯗꯨꯗꯤ ꯁꯥꯟꯅꯕꯩ ꯆꯠꯄꯅꯤꯅ ꯁꯥꯟꯅꯕꯒꯤ ꯀꯩꯒꯤ ꯋꯥꯈꯟꯗꯣ ꯑꯇꯩ ꯑꯇꯩ ꯑꯃꯨꯛ ꯂꯩꯗꯅ ꯍꯣꯏ ꯉꯥꯏꯍꯥꯛꯁꯨ ꯑꯃꯨꯛ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯑꯃꯨꯛ ꯆꯠꯂꯨꯅꯤ ꯉꯁꯤꯗꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯕꯗ ꯁꯤ ꯑꯅꯥꯕꯁꯨ ꯀꯩꯝ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯀꯣꯛ ꯐꯖꯅ ꯊꯥꯗꯔꯒ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯌꯨꯝ ꯍꯜꯂꯛꯑꯅꯤ ꯈꯟꯕꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯊꯪꯒꯤ ꯁ꯭ꯀꯤꯞꯀꯨꯝꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ